Porompat Police Station da SI Oiba Meitei Pangal ama Kuki Militant Singna Fakhraba Matung Tamthina Furaga Thadorakle Kuki Militant Singna Furaga Thadoraklaba Miyoi adudi Sabir Ahmad Kawi Mahak Yaripok Singadagi Hauzikna Hatada Laibani Hairi Pawasina Hai Sabir Ahmad na Mamanava Aniga Loyana Churachandpur da Changlubada Kuki Militant Singna Ngarang Nungtil Pung Ahumlom Tabada Churachandpur Police Station Mayadagi Fakhibani Ngarang ahing Churachandpur Police na rescue tawraba matung ngasi ayuk pung nipalom tabada Kangbai fawba thilaklaba matung Meitei Pangal Intellectual Forum Bishnupur District ki miyoi singda sinarakibani hairi Panbay abadi Sabir Ahmad hairiba miyoi asi fazin kibadagi mahaki mamanaba anidi torbung fawba lona chenthoraktuna Meitei Pangal Intellectual Forum Bishnupur District ki miyoi singa Churachandpur SP ga paw fawnaduna rescue tawba ngamkibani